अहानबदा China sabu mobile application yankhai gi mapan India government athingba thamkhre mobile legend TikTok beauty plus UC browser thingbada yaukre India gi lamgi saruk oireba Galwan Valley de China ga khutthuna badagi nakal ani gi lanmi sing misimina sauna thokraba mtungda India na mahoksa gi maruk mapang oibigi mari adudagi thaidok laga China sabu mobile application yankhai gi mapan thingjin khre leba asi gi oina ngaksel lebak miyam gi punsi apun bagi saktam singnarakuna lenga asibu aran mamong na lawkiba yabagi oithokpa leibadagi Ministry of Information Technology na Information Technology Act ki section 69A gi makhada China na saba leba asida miyam na sizinariba mobile application yankhai gi mapan sizinabada athingba lakthokre hawkiba sei khara asida manungda Laiba asi malemgi technology gi khongjal khomang soksinba ngamlaba lebak singi manungda ama oiba ngamle tanja asida China na sabu mobile application kia ama miyam na sizinabadagi laiba asi gi miyoi core sam ga kuntra romgi personal data sing da web ta mangki duna hairiba personal data sing adu aranba amadi aronba la misingda sizinakhiba yabagi akiba pirakhibani hairi Lebak miyam gi personal data sing mangkiba aduna miyam da namthak torokpa yabagi akiba leidiba adugi mathakta lebak sigi ngaksel da achouba saithing pirakpa yabagi maram amasu oirakpani hiramasi gi matang de Android amadi iOS platform da phangba application sing adu sizinarubadagi miyoi kya amagi personal data sing mangkiduna lebak asigi wangbada sizinare haibagi report Ministry of Technology da report kya amasu tarakiba laikhrabani hanasu makhatari miyam gi personal data sing huranduna aran mamong sizinaba yabagi khudong saba ama lerakpa asina maram oiduna leba asigi oiba ngaksel amade aron athup sing China na khangdokhiba yabagi tanja ama lerakpani nakala maromda Indian Cyber Crime Coordinator Center na suhairiba China na sabu mobile application sing adu khudakti athingba thamnaba Ministry of Home Affairs da chethrakiba laikhrei Laibak miyam gi maikai digi suhairiba application sing adu sizinaba matamda makhoi gi personal data sing mangkibagi wakat leptana ministry asida lakhi computer emergency response tingi maikai digi tongan tongan maikai digi personal data sing mangkibagi report phangma ngamki loinana application sing adu thingjinbina ba wafam sing leppa laitana ministry da lakhi miyam gi wakat amadi tongan tongan emergency sing na phangba report ki adugi matung ina hairiba mobile application sing adu sizinaba matamda miyoi amagi personal data sing mangba yabagi mathakta lebak asigi oiba ngaksi lamade apun bagi saktam na singnarakpa yabagi wafam sing leirakpadagi government na hairiba application sing adu khudaktagi sizinabada athingba thamkibane China na sabu mobile application sing adu thingjinba aduda lebak asigi miyoi core kya gi personal data sing ngak senduna manghandana thambaga loinana lebak asigi cyber response su asu angam yahondana salaiba ngamlagani hairi panba yabde lengana khudaktagi sizinaba thingraba China na sabu mobile application sing adugi manungda TikTok, Mobile Legend, UC Browser, Clash of Kings, Likey, Virus Cleaner, Club Factory, Beauty Plus, WeChat, UC News, BIGO Live, The Battery Saver, MI Community, BIGO Video, Biba Videos, Cam Scanner, Switch Selfie, BMAT, DU by Bising Sing Masini, Hainasu Pausana Makhatari. Atopa Maroeba Pau Amanamu, Nongpok Ladaki Galwan, Sinana Indagi Lamanung the meter Samri Kungom, the Sangsilagle, Sitalaki Saktam Sing. Beijing na Ladakh region da masana English masama pan humpu da makhoi gini hakiba line adudagi yamna hina sangsilakpa manba amadi Indian territory gi manung da China gi forcing na meter samri gi kungom da sangsilakle haibasi satellite ki saktam singna utkrei jun kunga manga gi high resolution satellite image singna India gi lam meter samri gi kungom da sangba masang aduda Chinese 10 amasum tarpolin taraga taru achauba laifam ama amasung yamdrabda gari taraga manga laiba utli mafam asida Beijing na makhoi gi boundary ni thajaba chapchaba latitude amasum longitude adu yauna English mo samapan humpu gi sinagi mafam ni haibadu Ministry of External Affairs na English mo samapan humpu da phongkhiba document amana fazana yawi Galwan Sinana sangsilaktuna lairiba amasung Indian territory adugi manungda semgat sagatpagi thabak makhatana sathariba aduna mafam adu thadoknaba sinagi khutaki thorang leramdaba yai haibadu mayek seng utli Galwan gi satellite image sing aduna tasengnama Indian territory gi manung amasum line of control gi makhoi gi nakal animakta Galwan sinagi position sing kansin halli haibasi mek seng na tai Sinana makhoi gi phibam phire mapangal kanna ba sengba sagali basing aduda valley adu pakthok sakthokpa kilometer mapan sangbagi manungda yamdrabada kem taraka truk lingkhatpa LAC gi makhoi gi nakanda Galwan Turel na convert sing saba masum heavy truck sing loinana earth moving equipment sa kaya thamba yauri henisu pausina makhatari atopa yamna ngakningai oiba paw amana mo Iran na US ki President Trump phanaba warrant issue tawkhre
United States na drone attack tawduna Iran gi top general ama hatokibagi thawdo adugo mari lainana Iran US ki President Donald Trump amasum atai kya phana na ba warrant issue tawkhre amasum masida Interpol da mateng pangbina basu haikre hana local prosecutor gi paw amana hairi oibe yaroi da wafam oirabasu tawriba thawsil asina Iran amasum US ki marakta kadai phawba yingthinari haibadu takli Iran gi prosecutor Ali Al-Qasimirna phongdokhiba matung ina hawkhiba January 3 da Iraqi konung Badadata Iranian General Qasim Soleimani hatokhiba aduga mari lainana Donald Trump amasum atopa mi kuntragi matakta miatpa amasum terrorism gi search tawkhre hairi atopa mi singa dudi Al-Qasimirna maming pankhide adubu Trump asi president phampaidraba matung phawba maki matakta wayen sathanaba honakigani haina phongdokhi Donald Trump phanabgi damak red notice thokpiyu haina su Iran na Interpol da haijaki Frank ki Leon da base tawba Interpol no khudak ta committee mi pham pangthok tuna wa khana ki amasum political gi oiba wafam da khut thingjinba pamdi haina Iran gi wafam adu reject tawki panba yabada Iranian Revolutionary Guards ki Quds Force ki Commander General Soleimani asi hawkhiba January thada Badagat International Airport manakta drone attack tawduna hatkibani thawdo adu gi matang na Iran na Iraq ta leiba American troops singda target tawduna ballistic missile attack su tokhian su pawsina makhatari aduga mayam nga sigi pawsidi mapan gi lamgi oina paw oina ayam loin tawre aduga siar matang sa lusinjage anu paw lakpaga update pi bangam na bona jarake and thank you.